आकाशवाणी इम्फाल माइबम दिजमनीना पाउ पाजरी अहानबदा मरोइबा पाउ मणिपुरदा कोविड-19 की अनोबा केस 34 थेंगनखिबगा लोइनना अपुनबा पॉजिटिव केस 19,983 यौरे शिक्षा मंत्री सोरोखाइबम राजन हाइरी मणिपुर बोर्डना लौबा मैट्रिक परीक्षादा अफबा महिरोइ पुथोकपा सरकार की स्कूल सिंगदा मना पिरगनी NHIDCL ना पाइखलिबा हाईवे प्रोजेक्ट सिंग वर्क्स मंत्री थोंगाम बिसोजेने यंगसिनख्रे प्रधानमंत्री हाइरी बांग्लादेश का अफब मरी थंबा हाइबसी लेबाक असिगी ओइने यामनमक तंगाइ फदे अमसुंग लेबाक असिदा कोविड-19 ना नाबदगी फरकपगी सांग सादा 39.3 अमा यौरे लेबाक असिना मालेमगी लाइसत ओरिबा कोविड-19 की मायोक्ता पुन्ना अमत ओइने लांथिंगरी लमदमसिगी मियामना सखंगनरबा मियोय कयानसु लानफमसिदा माय पाकनबगी दमक आकाशवाणी इम्फाल की ई पाउगी खुथांगदा मिपुम खुदिमकना अराइबा थोंग अहुम फेस मास्क उपा अमगा फुट तरुक लापनना लेबा माय मिट अमदी खुदसा तोइना हमदोक्तुना तरु तनाना थमनबा अपील तौरी मिस आर्ट इंडिया 2020 की सेकेंड रनर्स अप अमसुंग इको एंजल मरिया सनु पांगंबमना मियामदा कोविड-19 दगी ngaktoknaba अपील तौरदुना हाय मयामबु मारिया पांगंबमना खुरुमजरी हौजिक फाउबगी ओइना कोविड-19 लाइचित असिदगी ngaktoknaba अमत्ता ngairaba पाम्बैदी चेक्सिनबा हाइबसिना ओइरी सरकारना लाइचित असि थिंगनबा होटनरिबा असिगी मथक्ता अखोय पुमनमक्सु बाप तामिनदुना लाइचित असिदगी ngaktoknaba तंगाइ फदबा नियम अहुमखक ngakna चटमिनसि अखोय खुदिगमकना युमदगी मपान हेक थोरकपगा फेस मास्क सोइदना उपसी सापोन नत्रगा हैंड वॉश सिजिन्नदुना खुद सा सेंगना हमदोक्सी अमसुंग मी अमगा गी मरक्ता फुट तरुकी सोशल डिस्टेंसिंग थमसे चेक्सिन बाहाइबसिना इसा अखोयगी नुंगशिरबा इमुंग मनुंग अमदी मियामबु लाइचित असिदगी कनबंगमगदौरिबनी मयामबु अमुक कहना खुरुमजरी हौजिक मपुंगैबा पाउ मणिपुर कोविड-19 की अनोबा केस 34 थेंगनखिबगलना अपुनबा पॉजिटिव केस की मसिंग 19,983 सुरे राज्य की कोविड-19 कमन कंट्रोल रूम ना ngasi numidang wairam thokiba zero lamana hai haukiba pung 20 da anaba sama ni phumdoi naba phaduna discharge tawkibagalena naba fakiba migi masing 19,980 sure naba farakpagi sangna sada 39.8 yaure राज्य असिदा हौजिक एक्टिव केस 1,963 लेरी हरिबा मतमसिगी मनुंगदा मियोय अहुम लेखिदबगा लोइनना कोविड-19 पॉजिटिव ओइबा लेखिदबा मिगी मसिंग 639 सुरे राज्य असिगी तोंगान कोविड केयर सेंटर CCE सिंगदा कोविड-19 की अनाबा लाकपगी सांग हंथरगलिबा सिगी यंगलगा राज्य की प्रिंसिपल सेक्रेटरी हेल्थना चेयरमैन ओइदुना ngasi पांगथोकिबा स्टेट इंटीग्रेटेड कोविड कोऑर्डिनेशन की अनिसुबा मिफमना कोविड केयर सेंटर खरा मखाताना थमदनबा वारेप लौरे सेंटर सिंग अदुदी इम्फाल वेस्ट की यूनाको मैत्रम अमसुंग RD विंग लंफेलपाट इम्फाल ईस्ट की बाल भवन खुमल लंपाक थौबाल की लमदिंग हायर सेकेंडरी स्कूल नोने की मॉडल रेसिडेंशियल स्कूल अमसुंग सुरचानपुर की सद्भावना मानतोप न्यू लमकाने मथकी कोविड केयर सेंटर सिंग असिदा हयेंगदगी हौदुना अनोबा कोविड की अनाबसिंग लौदनबसु राज्य की हेल्थ सर्विसेस की डायरेक्टर डॉक्टर के राजोना थोकपा चेरोलमन हाइदी प्रधानमंत्री नरेंद्र मोदी ने लेबाक असिगी मियामबु कोविड-19 दगी ngaktoknaba हौदोखिबा जन आंदोलन कैंपेन मणिपुर दा सथरी कैंपेन असी मणिपुर की जिला सिंगदसु पाक सन्ना पांगथोक्तुना लैना असी ngaktoknabagi matangda मियामबु भाव ताहनबगी थौरांग कया लौखली राज्य पुलिस नसु कैंपेन असी माई पानबा कन होनरी मियामना कोविड-19 दगी ngaktoknaba एप्रोप्रिएट बिहेवियर ngang सतपिनबा अपील तौरदुना मणिपुर की इंस्पेक्टर जनरल ऑफ पुलिस IGP एडमिनिस्ट्रेशन IK मुइभाना हाई हौजिक फाउबगी ओइना कोविड-19 की वैक्सीन पुथोक्त्रिबा मरमना लाइचत असिदगी ngaktoknaba अमता ngairaba पाम्बैदी चेक्सिनबा हाइबसिना ओइरी लाइचत असिदगी ngaktoknaba तंगाइ फदबा नियम अहुम असि ngakna चटमिनासि मरम अदुना अखोय खुदिमकना युमदगी मपान हेक थोरकपगा फेस मास्क सोइदन उपसि साबोन नत्रगा हैंड वॉश सिजिनदुना खुदसा सेंगना हमदोक्सि अमसुंग मी अमगा अमगी मरक्ता फिट तरुकी सोशल डिस्टेंसिंग थमसि मयामबु अमुक हन्ना खुरुमजरी मणिपुर की सगनाइरबी फुटबॉल सानरोय अमसुंग अर्जुन एवार्डी ओइनाम बेम्बियमना मियामदा कोविड-19 दगी ngaktoknaba अपील तौरदुना हाई सरकारना लाइचत असि थेंगनब होनरिबा असिगी मथक्ता अखोय पुमनमंगना बाग तामिनसि
लाइचत असिदगी ngaktoknaba tangai fadana niyom ahum asi ngangna chatminasi aikhoi khudimangna yumdagi hek mapan thoroppaga face mask soidana upsi sapon natraga henwa sijinaduna khut sa sengna hamdoksi amasung mi amaga gi marakta phut tharuki social distance thamsi section bahaibasina isa aikhoi gi nungsirebo imung manungi amadi miyambu laichat asidege kanba ngamdoribani Govindas Konthau Jamna ngasidagi Manipur Pradesh Congress Committee ki President oida thabak puba hokrai. Congress President Sonia Gandhi na mahakpo hokibani thokaban numita MPCC ki President oina khalakibani. Imphal ki Congress Bhavan da ngasi MPCC ki hanagi President Moirangthem Okendro Singh yauna pangthokiba thoramamada Sri Govindas na President ki charge lokibani. Headquarters 21 Sector Assam Rifles amasung IGAR iski makhada AR gi none battalion sinduna ngasi Kangpokpi jila gi Kolen Khulda Renewable Energy amasung akoibigi phibam kanbegi matangde awareness campaign ama pangthokrai. Thoramaduda akhang aisingna nonggi ising yokhatnabagi kanaba malemgi sabagi sang hanthanaba clean energy sijanaba amadi atei hiram kayagi matangda wangangki. Mahiroi singgi apun balupna makoigi dabi taksinduna National Highway 37 Imphal Jiribam lambi amadi National Project sing thingbagi khongjang ngasi ahing nongyai Sanction gani toramba du sarkar gi yanaba purakpadagi tokrai. Sali basahi asigi waina National Food Security Mission gi makhada longmi singda murumarang amadi har athuba matam gi manungda phangalagani haida Thobal jila gi District Agriculture Officer N Joy Kumar na hairi. Pomi singa unabada Sri Joy Kumar na hai polam sing asi hek thunglabaga longmi singda phangalagani. Farm equipment sing lainaba tengbang pinebagi form su hojik thaba hore longmi singna khudong saba si longnabasu mahang na hairi. Yuar harakpa matamda lakutkadaba sesil thorangi matangda miyambu ningthina khanganabagi mock service ama mock exercise ama ngasi Thobal Mini Secretariat Complex ta pangthokrai. District Administration Thobal na Manipur Sarkar gi Relief and Disaster Management ga punna sinkiba mock exercise aduda National Disaster Response Force NDRF ki volunteer singna demonstration kiya utki. Thoramaduda miyamna COVID-19 maithiba pinaba wasaksu lominakhi. Thobal jila gi Khongjom Police Station na senduna ngasi jila adogi Texam Laibung Laikai da Community Policing Program amasu pangthokrai. Tabiriba pawasi Akashbani Imphal dagini. Shiksha Mantri Sorokhaibam Rajan hairi Board of Secondary Education Manipur amasung Council of Higher Secondary Education Manipur na lauba metric parikha da afaba mahiroi sing puthokpa ngamba sarkar gi school singda manapirigani. Akashbani Imphal ga ngasi akhanana unabada Sri Rajan hai sarkar gi school singi afaba mahiroi singda hanadagi hauna mana kaya piduna puning thogatuna lagli. Adugumba afaba mahiroi sing puthokliba jila amasung rajya thaki school ahum khangatuna mana pinaba nauna thorang paikatpani. Manipur Board of Secondary Education ki makada koi class 10 ki parikha thaba loinana Council of Higher Secondary ki makada 12 ki exam pibada position holder oiba loinana mark wangna phangba state ki amadi district ki da sahi khudingi prize piri afaba maheroida prize piba khaktana tana sarkar gi school gi maraktagi aikoi state ki oina position lobang amba chhatra puthokpa school loinana exam yamna wangna chhatra first division da adagi letter mark chalhandana yamna phajana mark pass ta onbang amba school sing state ki thakta loinana district level ki thakta aikoi first second third khallaga aikoi hairiba school sing sigi oja sing da school sing da sokoi prize pina bagi chapchana khongtang lokhatpaga loinana position holder da yawbang amba first ta ba dumbai school da langmanga pigani aduga district ki oina first ta ba da lag hum piraga first second third aikoi mathang aikoi pinanaba koi tawne. National Highway Infrastructure Development Company Limited NHIDSL na hojik paikhaliba highway project sing Works Mantri Thongam Biswajit Singna Sabhapati oiduna ngasi mahaki New Secretariat Office ta pangthokpa mifam amada hana yengsinkhrai. Mifam aduda Sri Biswajit na lambi sembada quality lehenaba official singda khangan ki amasung NH2 gi Loksau phawbagi package 2 gi thabak hanana loisale masi peningai oi hana su phungdokki. Lam Lotion bagi matang da su DC Thobal ga wakhanaki. NHIDSL gi official singna hojik paikhaliba project sing adugi akupa warol su mantri da pautamki. Mantri na hai NHIDSL na package 1 amasung 3 gi thabuk su nongju tha yaurutringi mamang da loisinaba honanaba company asida pibe yaba tengbang pigini hareduna mahangna
makru amasung barak thonggi thabaksu mathang segi February tha fawda loisinaba khanganki Sagot thorangi thabak sing asina akoibigi phimda akaiba thondanaba company asida pautak piki Mifam aduda Additional Chief Secretary Works P. Wi-Fi, Principal Chief Conservator of Forest, Thobal Jilagi Deputy Commissioner Amati PWD ki official sing susaruk yaki. Sultanpur amati Fairjol Jila singda Christmas kumai santi oina pangthok nabagi matangda Tribal Affairs amasung Hills Matri Bungjagin Baltena Sabapati oiduna coordination mitinama ngasi pangthokre. Mifam do wangang mada mantrina December kundagi January fawbagi festive season asida aina masung santi roksagi phibam ningthina ngangnaba mayamadi ising ningthina phanganaba masung ana layangi thabakta ahen mayang sangnaba mantrina haiki Masigi matangda jila animakta committee sing semnaba mati tha sigi kun fawda committee members singi ming pikhalana basu khanganki lambi da gari senbagi masing henkalakpaga loinana accident thopagi sang su wangkalakpa yai haraduna mantrina haksel Bivakta hariba matam asigi oina tonganba emergency treatment center natraga trauma care center hangdongnaba mati medical staff sing matik sana thamnaba su haiki Sechel thorangi thabak sing asida tribal using basing mahiroi sing CEO so sing amasung ataina mateng pangbinaba mantrina apil tawri Sarkarna paikhaliba tongan ba scheme singi kanaba khungangi miyamna lawnanaba ais dingko MLA na apil tawri Imphal West ki Lairen kabida sagot thorangi thabak sing asi Yengshin basat pada Sri Dingon hai sarkar ki official sing nasu scheme singi maramda miyam da ningthina khangana ba thabak lokat kadabani mahaki local area development fund gi senpham sing pradhan amadi member singa tanaduna yamna manung mapan phawna uba mawngda thabak paikhet kani hainasu mahangna makha takhi Guwahati da ngarang pangthokiba Mr and Miss Northeast Royal Born Contest da Manipur gi coordinator makeup artist Tangbi Guru Mayumna sponsor toba Manipur gi contestant singna mana kaya lawrigli hari makhoi gi manungda nupi ama amasung nupa ahum winner yauna tongan ba title sing phanglakhi Institution kayada mingsanbigi thabak chathariba asigi yenglaga National Scholarship Portal NSP da online registration submission amasung verification tobagi matam sangtoklai Tribal Affairs amasung Hills ki director na thokpa serola manhai New Delhi gi NSP team na khangalakpagi matung ina online da registration toba asida NSP da application pisinbagi aroiba numit mathang thagi amani Institute amadi state level da verification tobagi aroiba numina mathang sina January 13 amadi February 10 Akashvani Imphaldagi pau tabiri Pradhan Mantri Narendra Modi na hairi Bangladesh ka mari phagalan bahaibasi leibak asigi yamna tangai fataba khongthang amani leibak ani gi mari hena phaganan meg batang da video conferencing gi khudang da pangthokpa mifam amada wa ngang da Sri Modi na hai COVID-19 laisat ki lanthengna Bharat Bangladesh pu mateng pangaduna hidak langtak amasung ana layangi khuju khulai hek yariba makai phagan bahaibasi leibak asigi tawdaba yatra bathabak amani Leibak asini hiram ani makta natana atei hiram kaya dasu Bangladesh bu mateng pangani haraduna Sri Modi nahai leibak ani na ngamkai paringda lalol etiki thabak thorom singda leramba apan basing hanthan batai Assam yauna North East Zone da leiba Akashvani gi station amata thingjin khibal leiti haina Assam Akashvani gi Additional Director General Administration Sasikan hairi North East Zone da leiba Akashvani gi station singi matangda print amadi social media da aranba paw amadi tonga kaya sandoli badugi matangda sengtol aduna mahagna thokpa serol amadahai Assam natraga North East Zone da hariba mafam sing amata da AIR gi station downgrade tokhiba railway station onthokiba leite Prasar Bharatina Doordarshan anatraga AIR Dibrugarh natraga Assam da leiba AIR station amata hongdau hongjin taunaba directive pikibasu leite haina serol aduna hairi Kendra na haidi leibak asina COVID-19 gi lantheng mai pangna saksin mangamle lantheng asi mai pangna saksin badagi active case ki sang singthani ngai oina hantaraktuna apunba positive case ki sada 3.2 mari khaktamak ngaire loisilakpada COVID-19 dagi ngakthongnaba face mask upa phut taruk lanona leiba khut samadi mai mit taru tanana thamba haiba asamba thong ohmasi ngakna sakpinaba amuhana ningsingjari aroibada maroiba pawmuk
मणिपुर कोविड-19 की अनोब केस मरीफू माथोई थेंगनबगा लेना अपुनब पॉजिटिव केस 19,893 यौरे शिक्षा मंत्री सोरोखाइबम राजेन हाइरी मणिपुर बोर्ड लौबा मैट्रिक परीक्षा अफब महिरोई पुथोकपा सरकार की स्कूल मना पीरगनी NHIDCL पाइखलीब हाईवे प्रोजेक्ट वर्क्स मंत्री थोंगाम बिसोजन येंसिनख्रे प्रधानमंत्री हाइरी बांग्लादेश का अफब मरी थंबा हाइबसी लेबाक असिगी ओइना यामनमक तंगाई फदे अमसुंग लेबाक असिदा कोविड-19 नाबदगी फरकपगी चांग 9.3 यौरे पाउ लेसरे